India hariba laibak asi aikoina Union of India hairagasu khangnei masigi maramdi India da state kunipal lei amasung Union territory nipan lei masi mayam asi pulap punsilaga India hariba laibak asi siamani mamang thakta India gi state amadagi khaidoktuna anoba state ama siamkhiba natragana state ani punsilaga amatu oikhiba kaya ama leikhre khudam oina hairabada Andhra Pradesh dagi Telangana state asi khaidokkhibani Bihar dagi Jharkhand state asi khaidokkhibani Uttar Pradesh dagi Uttarakhand state asi khaidokkhibani asum tawna India gi puari da tungan ba state sing dagi anoba siamkhiba amadi state ani punsilaga amatu oikhiba kaya ama leikhre aduga hana Jammu and Kashmir haina leramba state asi Jammu and Kashmir amadi Ladakh haina Union territory ani thokna khaidokkhibani Amuksu India gi Union Territory Dadra and Nagar Haveli amadi Daman and Diu hariba ani asi punsinduna Union Territory amakhak oiminakhi asumna masi khudimag asi India gi Constitution da yauba Article 3 gi matung ina state chemba amadi khaidok khaijin tauba amasung punsinba maming hongma khudimag asi taubi hai aduga leiriba India gi Union Territory mayam asi Delhi gi center gi laingakna ayamba Parliament gi kuthang da law semi aduga India gi leiriba state amadi union lengakadi power asi yenai asumna India gi democracy da union list state list amadi concurrent list haina ahum thona leiba asida union list da subject chama yawi state ki oina 63 lei aduga union amadi state animakna saruk yaba concurrent list aduna subject 83 lei Masinani federalism haribasida center ga state ka power distribution tawribasi masigi mawong asi Canadian model ni American model dadi ka henna khuthingjinba asi tawde subna khaktangi external affairs paisa nungsa satna hanba defense kum masinatana maramasina masibu asengba federalism ni hainaribani aduga India gi oina state ka center ga animak asi power distribution tawba asida Constitution gi 7 suba schedule da phajana mayak sengna iri masida inba indabana amani aswan ma state na adum mangje batabani Manipur gum state singa sidi asum mangje batare masigi power distribution si henna tawri makhaidi center na state singi oiba power da henna khuthingjin ba si yamna toina thoi masigi matang lakpadadi Manipur ga center ga lainaba mari sigi matang di yengbada matam kaya gi mamang dagi center na Manipur state asida khuthingjin laga lai Manipur state asida center na state amada khuthingjin ba asidagi hendoktuna party amana phauba hojik phauba khuthingjin leiriba sini masigi khudam hairagadi hojik Manipur asida lengak shema ngamdriba sini BJP gi leiriba MLA sing asina ngai hak leitana Delhi da chatlaga party gi high command hairaga BJP party gi jaka yenglaga leiriba sini masi tasing na haiba taragadi state amagi matter da political party amatana center amasung state ki lainariba mari asigi matangda khuthingjin madi yadavani karigumba political party amana state aduda party adugi oiba mapangal kannaba thabak thoram kaya ama pangthupadi yai adubu hojik Manipur gi oriba phiba masidi tasing haiba taragadi lengakta khuthingjin haibadu thoklei party gi high command gi jaka yenglaga MLA sing asina thabak tawbana maram oiraga center state ki oiba mari asida political party amana direct oina khuthingjin basi aikoina urabani Manipur state asida makhoina khuthingjin magi sang asidi okhak heman khrabani center state amasung concurrent ahum asida lairiba maru oiba subject sing adudi union list defense foreign affairs election commission finance commission security railways banking central forest asina sing masi panba yai state list da police public orders panchayat state election commission agriculture irrigation toll tax amasung health sing asi panba yai concurrent list education marriage newspaper protection of wildlife employment kharka sing asi panba yai masida palliba sing asida union list na center na tawgadabani hojik ti subject sing asi sama yaurabani concurrent gi subject na yangkhaini thoi oiri state gi subject ti asum hanthar gi haiba tare masida magi oiba power sing asida khuthingjin ba yaudana sinabaduni asengba federalism gi masak ama haiba taragadi nakala maromda center gi leiriba lucingba sing asina aikhoi gi famnaiba lucingba lengakpa sing asibu ikai khunadaba usit thawaidaba manbagi thawong ama leiriba sina maram oiraga Manipur gi praja miyamna penadriba si aikhoi gi leiriba lucingba famnaiba MLA mayam asina ngai hak leitana toina Delhi da chaliba khongset asibu ngasi phawbada
wahanthok leiba mahi yanba khongchat ama oikrabara leiriba Delhi gi luchingmasing asina lakliba MLA sing asibu ngasi phawbada wahanthok leina unaba asi yaukrabara amuksu center gi luchingba kaya amana Delhi dagi Manipur asida laktuna aikhoi gi MLA sing asiga unabadasu mahi saba warep amatangdi lawbiramuduna madusu lawde ngaihak leitana aikhoi gi CSO mayam ama Delhi da kaushili center gi luchingmasing aduga unahalli adubu ngasi phawbada masak thokpa warep amata lawkhidri thabak oina amata pangthokkhidri masi aikhoi na ubada tawshinaba manba yarani haibagi matagumna hanjan sanaba ama manungni yaudi yauri masi loinamak asi aikhoi gi Manipur gi praja miyamda usit thawaidabani masi aikhoi gi luchingba famnaiba sing asina thuhan mangaktani Manipur dagi satkhiba MLA minister sing natragana chief minister bu oiro prime minister natragana home minister ga unajagi haibada ngasi phawada ningthina harau harauna unabadi yaukhidri adubu aikhoi ga thangnaba state Mizoram gi chief minister Laldo Hamana home minister bu oiro natragana prime minister bu oiro unajagi haiba matamda harau harau unahalli ngaihak leitana unai masigi matang asida aikhoina khangba adudi Mizoram gi chief minister na prime minister unabaga Manipur gi chief minister natragana MLA mantri sing asina prime minister unabaga ani asi khenaba kharadi lei Mizoram gina state manungi oiba sakhat thaurangi wafam sing khanaba lakpani Manipur gina phammunabagi mot khenabagi power munabagi asigumba ngaktu oibana maram oiraga Manipur gi luchingba famnaiba MLA mayamasi center gi luchingba singaduna unaba pamdabasu oiramba yai Mizoram gi chief minister na Mizoram manungi oiba state gi matter dagi hendoktuna yumthangna balaibak Myanmar gi sin state ta sin khulai paiba lalhoba makhoi masel kapnaba amadi makhoi masel gi marakta hatokna basigi matangda phawa pukhatli Myanmar gi sin state gi khulai paiba lalhoba makhoi masel gi marakta hatokna ba asi lepnabagi damakta masigi matangda prime minister ga Mizoram gi chief minister ga wari kupna khanai masisu laibak manungi oiba issue nate atopa laibak ki oiba issue ni kari maram gi damakta makhoi anina hairiba sigi matangda kupna khanaribano masisu manungda wari kaya ama leramgani amuksu development gi project ki matangda prime minister ga unabaduda lupa crore lising kaya ama kaithoi center gi luchingba sing asina Mizoram state asibu Mizoram gi luchingba phamnaiba sing asibu atuki matik lumna lawi taseng haiba taragadi Mizoram da hojik laingak pairiba party asi BJP sunati kari maram gi damakta masida lumna khallibano aikhoi gina amuktang yengbiu center da hojik laingak pairiba party asi BJP ni Manipur da hojik lairiba sisu BJP ni center su state su animak party asi manaraba double engine su hairaba aduga kari maram gi damakta Manipur state ki luchingba famnaiba MLA sing asibu center gi luchingba sing asiga wari sabadi lairadana masak phau oge haiba phangdaba sini masidagi henna ikaiba karibu leire Mizoram gi chief minister na prime minister da Mizoram da anuba lambi shemliba si sangabada amuktang lakpiyu haizarubada prime minister na harau harau lakani hairakhi Mizoram da mitop khanthoknaba center gi laingakna paisa mayam amasu kaithambikhi asumna Mizoram dagi lakpaga Manipur dagi lakpaga ani asi khenaba khara asi center gi luchingba sing asina ubasu mali Mizoram gina state adugi oiba kanaraba project kaya amagi wari sanaba lakpani maram asina center gi luchingba sing aduna taramna oi ikai khumnei Myanmar gi sin state gi lalhauba Sinland National Defense Force amadi Sin Defense Force ani asi khutthoknaba toknaba lepnabagi damakta wari puthoi masi Arakan Army asibu balance tawraga thamlaga Kalatan project asibu hingannabagi damaktani aikhoi gina kamdaure haibada Manipur gi luchingba famnaiba MLA sing asina Delhi chatlaga center gi luchingba sing asiga unaba matamda aigi phamasi mungadore amuktang kanbiyu aina laingak sigi makok oijage mana party asi thugaige dore aisu amuktang di chief minister oiningi aibu chief minister oihanbiyu madi lokthokrasi madi tanthokisi aibu amuktang mantri oihanbiyu masigumlaba boring suraba wari mayamasi center gi luchingba sing asina taningadra masibu kanana tabigadoino masigumba puba thangma ngamdaba ningai mayamgi boring suraba wari mayamasi taningbadi lairadana center gi luchingba sing aduna Manipur gi phamnaiba MLA sing asibu usit thawaidaba asi masana adum tabani masi makhoina adum thohanbani haiba tare hojiksu Manipur da state government leitrabani PR thamlibani
ꯍꯧꯈꯤꯕ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ PR ꯊꯝꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ PRꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯈ꯭ꯔꯕꯒꯦ ꯌꯦꯡꯂꯨꯕꯗ ꯐꯤꯕꯝ ꯁꯣꯛꯄ ꯉꯥꯛꯇꯅꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯕꯁꯨ ꯌꯥꯎꯗꯕꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯧꯈꯠꯄꯁꯨ ꯂꯩꯇꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯗꯦꯜꯂꯤꯅ ꯇꯧꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯑꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯩꯉꯥꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯤꯡꯗꯕꯁꯨ ꯃꯥꯜꯂꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯟꯅ ꯄꯨꯔꯕꯥꯆꯜ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯃꯗꯨꯒꯤ ꯂꯩꯅꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅꯅꯤ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯕꯁꯇ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯊꯥꯕ ꯌꯥꯔꯣꯏ ꯃꯨꯊꯠꯂꯨ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯧꯗꯧ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯍꯟꯊꯕ ꯊꯥꯛꯇ ꯄꯥꯔꯠ C ꯁ꯭ꯇꯦꯠꯇ ꯍꯟꯖꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯃꯌꯥꯝ ꯑꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯊꯝꯕꯁꯨ ꯌꯥꯏ ꯁꯦꯟꯇꯔꯅ ꯀꯨꯀꯤꯒꯤ MLA 10 ꯈꯛꯀꯤ ꯌꯦꯡꯂꯒ ꯁꯤꯠ 50 ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯁꯨ ꯃꯥꯜꯂꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯦꯜꯂꯕ ꯈꯥꯔꯕ ꯂꯨꯆꯤꯡꯕ ꯐꯝꯅꯥꯏꯕ MLAꯁꯤꯡ ꯑꯁꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯑꯐꯕ ꯂꯩꯉꯥꯛꯂꯣꯏ ꯂꯨꯆꯤꯡꯕ ꯐꯝꯅꯥꯏꯕ ꯈꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯡꯅꯁꯨ ꯗꯦꯜꯂꯤꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯉꯥꯛ ꯐꯖꯅ ꯇꯧꯗꯕ ꯂꯨꯆꯤꯡꯕꯒꯤ ꯂꯝꯖꯦꯟꯗ ꯐꯝꯒꯤ ꯂꯝꯖꯦꯟꯗ ꯃꯍꯩ ꯊꯋꯥꯏ ꯌꯥꯎꯃꯟꯕꯅꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯏꯁꯥꯒꯤ ꯑꯣꯏꯖꯕꯁꯤꯡ ꯊꯥꯗꯣꯛꯂꯒ ꯐꯝꯃꯨꯅꯕꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯍꯟꯅꯤꯡꯏ